Heirok the Mikhal ga mari lainana I nai tanabagi thokdok thokle Yotpakna yanbadagi miyoy ama sokle yum ama Mei Thakhre mathang sahi gi February thada pangthokodoriba Manipur Legislative Assembly gi Mikhal gi mangoinana Heirok Assembly Constituency gi mafam kaya marumda I nai tanabagi thokdok thokle khwaidagi nongna thokpa Mikhal ga mari lainaba irangda Yotpakna yanbadagi miyoy ama soktuna Imphal gi Ras Medicity Hospital da pukhatuna laikanare Mahakpu Yotpakna yanbani haiba miyoy amagi mayum BJP worker mayam hupsilagtuna Mei Thakhre haide Yotpakna yanbadagi soklaba miyoy adugi maming Abuzam Ramanand sahi kunga tarukne Mahak Heirok Part 3 ge Kabo Laikai da laibane Mahaki khazai mayada karigumba posak amana yankhibagi dakpham lai Adumakpu mahaki haksang karisu khudong thiningai oide Ningthina wari sanaba yai haina hospital asidagi phangba pauna haide Mahakpu Yotpakna yali hairiba miyoy adugi mamingna Thoksom Romeo sahi nifuga mari apokpagi ming TH Ingo kawi Mahak Heirok Part 2 Laisram Laikai dagi ni haide Thokdok adugi matangda phangba pauna hai Ngarang numidang pung 8 lom tarakpada thokdok adu Heirok Laisram Laikai da thokibane Handak marak Heirok ta Mikhal ga mari lainana thokliba wathok lan thoki matangda Makhoi ani marai yanarakpadagi Yotpakna yankhibane Yotpakna yali haina maral siriba Thoksom Romeo Assembly Constituency asida Congress ki mirep oiriba Moyangthem Okendra bu sogatpa miyoyne Aduga mahakna Yotpakna yali hairiba Abuzam Ramanandana Heirok AC ge MLA TH Radhesyam ge apokpagi gari driver oina leibane Congress ki worker na BJP ge worker ama Yotpakna yale Sisu sidana sire haiba tonga sandorakpadagi Maikai adomda miyam ge achouba mop ama thorakhi Mop aduna maram oiraga Yotpakna yale hairiba Romeo gi yumda attack tawrakhi amasung yum adugi potsai sing mapanda puthoklaga Mei thaba horakhi tungda yum adusu Mei tharakpani haire adumakpu fire service ki team sing amasung manak nakpada laiba police personnel kaya marum changsilaktuna Mei kanbadagi paksana amanga ta thokhogdre haire miyam gi achouba mop adu laksinanaba police na nongwei round kaya marum kapkhi BJP gi worker singni singnaba sing aduna manak nakpada leiramba gari amasu Mei tharamki haina maral siri panba yabadi haukiba numit kharani sida Heirok ta Mikhal ga mari lainana thokpa thokdok singda sakhangdaba miyoy kaya marumna miyoy kaya gi yumda changduna nongmai kapsunba gari thugaibana chingbagi thokdok sing chatharakhi irang sing adu laksinanaba police na CRPC gi section 194 gi makhada mi yamna punba yadabagi athingba thamlaga lakhibane Atopa sefongdana Heirok ta Mikhal gi hingsa hengalakle yum mari Mei Thakhre worker ama sining chit laikanare Assembly Mikhal ga mari lainana Heirok kendrada worker Marcel gi marakta hingsa gi oiba thawong sing chathaba hengalakpadagi district magistrate na CRPC gi section 194 gi makhada athingba thamkhrabasu ngarang makhatana worker Marcel khanabada yum mari Mei Thakhre Worker amana yotchaina kanbadagi aruba phibamda gyan tadana Imphal gi Ras Medicity da laikanare soklaba miyoy adugi mamingna Abuzam Ramanand sahi 38 apokpa ibungo kawi Heirok Part 3 Kabo Laikai dagi ne yotna kantharakpadagi makokta sokpadagi gyan tadana aruba phibamda siba changba khangdana Ras Medicity da laikanare Heirok Kendra gi MLA Radhesyam gi apokpa Ivot Chowgi driver ne thokdok thokpumdagi phangba pawgi matungina kendra sida District Magistrate na CRPC gi section 194 gi makhada athingba thamlabasu ngahan ayuk pung 8 minute 13 rom tabada kendra sigi manung chana laiba Devi Mandap Laikaida BJP gi worker ni haiba singna Congress gi worker ni haiba miyoy nipan gi yum thugaibata natana yumda lariba gari sing amasung potsai kaya thugai ye khairamki miyoy kaya amasu phuramki adubu ka hena asok apandi yaukhide Ngarang su makhatana numidang waidam pung 3 minute 13 khara helakpada Abuzam Ramananda yauna BJP gi worker singna MLA Radhesyam gi laikai oriba Heirok Part 2 Thoksom Laikai da leiba Thoksom Roman amasung Thoksom Romeo kauba Congress worker ni haiba miyoy ani gi yumda changlaklaga yum thugai yang khaiba tawkhe thokdok aduda nakal ani gi oina khatna chainaba thokhe loinana Abuzam Ramanandana nongmai round ama kapkhe adubu makhatana kapna bohnabada nongmai maru chappadagi Romeo na Ramanandabu makokta yosai na thombadagi yamna thina sokhe adubu miyam hupsilakpadagi Romeo mafam adu thadoktuna senkhibadagi Romeo Roman yumthangna lairiba Thoksom Roman amasung Thoksom Khelendrogi yumsing thugayen khaiba tawbada natana Mei Thakhre
irang adu chawthorokpadagi Thobal amasung Kakching police ki ahenba forcing thomjilaktuna control tawkhe Thobal fire service ki team sing laktuna chakliba maising adusu muthatkhe hawjik jaga adu da tension wangna leire thogdok adu da malchang kaya amangata thokhrabagi haibadudi pressna khangba ngamdre chingi lamsingda popi thabada paksana urea sizinare ke hengjang hill range ki acre yankhaida tharamba popi pambi yanthatuna manghankhre phaugi chathok henganaba lomi singna urea bag amagidamak agriculture department ki loisangda ahing yarek naraba phawboda phangba ngamkhidrabasu chingi manung hanjinba mafam singda popi pambi thabada paksanna urea sizinare haibadugi khudam changdam chapchana phangba ngamlei Manipur Police ki DIG Range 1 Themthing Nasangbagi Mijang Makada Narcotic Affairs of Border NAB gi SPK Megachandra Lusingba Police ki team amana popi pambi yanthat pachatpada urea bag mapan potas bag mapan amasung diamond bag marirom phagat pangamkhre NAB na thoki ba cherol amagi matungina ngarang Kangpokpi district ki manung chanba nongpo kaithel manbi dagi kilometer 7 lom chatlaga leiba ke hengjang hill range ta acre yankhairom da tharamba popi pambi yanthatuna mangan khre haire akhanaba drive adu da NAB Imphal East Imphal West IRB Forest Department Horticulture Department Kangpokpi district ke SDC amasung Assam Rifles ki personnel sing saruk yakhe mafam du yauraba tungda chingsang pareng asige mafam kaya maromda popi pambi tharamba thengnakhe chawrangna acre lising amarom pak chawba mafamda popi pambi sing adu tharamba ukhe tharamliba popi pambi sing adu haugalakpada ngaire maramaduna acre yankhairom da tharamba khara hena wangba popi pambi sing de yanthatuna mangalamle haina makha tare pawasina hai lam acre lising amarom gi mayada thauriba popi pambi sing adu haugalakpada ngairiba amasung yamna pikpa maramna kakthatpada khudong chadaba mayok nei amasung madu maru phuktok pasu pharak tare hena ngakliba thokdok amana mafam du thariba popi pambi sing adu da makhal makha kaya ge chemical fertilizer sing sizinabagi khudam yamna chawna phanglei lau ujariba lomi singna mathau tarakpa matamda urea phangdabagi awaba mayok nakhiba matamda social media da popi pambi thabada sizinanaba urea thaidokre haina rakhibadu hawjikta thijinbagi tangai fadaba lairakle police tagi phangba pauna hai mafam dudagi phagatlaba urea bag mapan amasung atai chemical fertilizer sing adu laimai da haidokuna manghallei khwaidagi hena ngakliba mana popi pambi thariba laibak lehaw aduda hapnanabagi damak thum packet bora kaya marum su phangba ngamkhe everyday haina maming thonba thum packet sing yauba bora mayam amasu haidokuna mangalamki haide Manipur da hawjik singi manung hanjinba mafam kaya marum da popi pambi thaba hongnare hawjik thariba popi pambi sing ase mathang sahi gi March thamaya da mapung phana lokadoribane Police na popi pambi yanthatle hairiba sing adude maming khakine lambi phauna ba yadaba lambi thong ningthina leitaba chingi manung hanjinba mafam kaya marum dasu popi pambi sing thabagi pau leiribane paksanna thariba popi pambi sing asidagi loglakpa kani adudagi khudak ki oina chingi mafam kaya marum da mobile factory sing linkhanaduna brown sugar sungi aduga malengi kaithel da lupa crore kaya gi mamal oigadaba brown sugar sing thadoro I haide adubu chief minister nongthongbam biren gi lamjing makhada chathakiba war on drug campaign da mayai kaba drug kaya marum phaba ngamjaraga su phahudaba mayai kaba drug kaya marum laibak asigi mafam kaya marum da lalon pot oina yaukibagi pausu leire delta subvariant AY 4.2 ge case MP Maharashtra da thengnakhre covid genomic surveillance na section thawang lokhotkre Russia United Kingdom da thengnakiba delta subvariant AY 4.2 India gi Madhya Pradesh MP amasung Maharashtra da thengnakhre SARS-CoV-2 gi anoba mutation tawraba virus makhaladu gi case India da thengnakiba ga loinana India gi covid genomic surveillance project na akanba section thawrang lakhotpa haukhre Times of India na tawrakiba report ki matungina Madhya Pradesh ke Indore da anoba variant asina case tare thengnaki haide National Center of Disease Control ge report matungina miyoi taret adu delta subvariant AY 4.2 positive oiba thengnakibani haide Indore ge Chief Medical and Health Officer Dr. BS Saitiana phongdorokibada miyoi taret adu ki manungda ani de lanmi gi officer ni haide delta subvariant AY 4.2 variant case amasu Maharashtra da thengnakhre
साइंटिस्टसिंगी मतुंगिना अनौबा वेरिएंट असी हानगी डेल्टा प्लस वेरिएंट तगी सरुक तरा हेना लौनगल्ले वायरस मखल असी यूनाइटेड किंगडम दा थेंगनखिबा मतमदा साइंटिस्टसिंगना थिगतपगी थबक चथरिबने वायरस असिगी मरमदा चपचाबा वाफम खंगदोकनबा होनरी हेल्थ एजेंसी की पाउ मतुंगिना नौना थेंगनरिबा AY 4.2 वेरिएंट असी संदोकपगी लंबी सिंग खंगदोकनबा होनरी यूनाइटेड किंगडम की मफम कयादा अनौबा वेरिएंट असिगी केस कया लैरे हाइना फोंदोरकपसु लैरे मसिना मालेमदा कोविड-19 की अहुम सुबो वेब थोगलकपा याबगी अकीबा लैरे UK हेल्थ सिक्योरिटी एजेंसी ना थिजिनबदा हानगी डेल्टा वेरिएंट सिंग अनौबा सब वेरिएंट असिदा लौनगनबगी चांग वांगबा हेले नेशनल सेंटर फॉर डिजीज कंट्रोल ना फोंदोखिबदा इंदौर डिस्ट्रिक्ट कोविड नाबगी चांग सेप्टेम्बर थादा खंगवांग मंखलखिबदु सब वेरिएंट असिना ओहेलंबा याई हाइबगी चिंगनबा फोंदोकले अनौबा वायरस असिगी मरमदा थिजिनबगी थाकता लैबना चपचाबा स्टैंडर्ड ऑपरेटिंग प्रोसीडियर अमा सेंबा ngamdre संदोकपगी मवोंग निंगथीना खंगलबा मतुंगदा SOP सेंगबदबनी हाइदे अरोइबदा ताबिरिबा पुमनमकपु थागतचरी।